ꯏꯔꯥꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯅꯄꯜ ꯊꯨꯗꯦꯛꯇꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯦ ꯍꯥꯏꯔꯤꯕ F-35 ꯁ꯭ꯇꯤꯜ ꯖꯦꯠ ꯐꯥꯏꯇꯔ ꯀꯥꯞꯊꯈꯤꯕ ꯑꯁꯤꯅ ꯏꯔꯥꯟꯒꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯠ ꯄꯤꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅꯁꯨ ꯏꯔꯥꯟꯒꯤ ꯍꯣꯔꯃꯨꯖ ꯋꯥꯜ ꯊꯨꯒꯥꯏꯅꯅꯕ ꯀꯃꯥꯟꯗꯣ ꯌꯥꯎꯅ ꯂꯥꯟꯒꯤ ꯖꯍꯥꯖ ꯀꯌꯥ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯔꯥꯟꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯌꯥꯖꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯌꯔꯋꯦꯖ ꯐꯥꯎꯕꯗꯤ ꯍꯜꯂꯛꯄ ꯉꯝꯈꯤ꯫ ꯅꯨꯃꯤꯠ 12ꯅꯤꯃꯨꯛ ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯗ US ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯏꯔꯥꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯆꯨꯝꯕ ꯃꯌꯦꯛ ꯁꯦꯡꯕ ꯑꯣꯏꯔꯦ꯫ ꯑꯃꯦꯔꯤꯀꯥꯅ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯦ ꯍꯥꯏꯔꯤꯕ F-35 ꯁ꯭ꯇꯤꯜ ꯖꯦꯠ ꯐꯥꯏꯇꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯈꯤꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ F-35 ꯁ꯭ꯇꯤꯜ ꯖꯦꯠ ꯐꯥꯏꯇꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟ ꯀꯌꯥꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯊꯨꯒꯥꯏꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯃꯦꯔꯤꯀꯥꯒꯤ F-35 ꯁ꯭ꯇꯤꯜ ꯖꯦꯠ ꯐꯥꯏꯇꯔ ꯑꯗꯨ ꯊꯨꯒꯥꯏꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯏꯔꯥꯟꯕꯨ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯠ ꯄꯤꯅꯔꯤꯕꯅꯤ꯫ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯃꯦꯔꯤꯀꯥꯒꯤ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤꯅ ꯊꯨꯒꯥꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ, ꯁꯨꯞꯅꯒꯤ ꯔꯁꯤꯌꯥꯒꯨꯝꯕ ꯂꯩꯕꯥꯛ ꯈꯔꯅ ꯃꯇꯦꯡ ꯄꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯂꯩ꯫ F-35 ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯃꯈꯜ ꯑꯁꯤ ꯔꯥꯗꯥꯔꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯃꯥꯂꯦꯝꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯔꯥꯟꯅ ꯌꯥꯝꯅ ꯂꯥꯏꯅ ꯖꯦꯠ ꯑꯁꯤ ꯊꯨꯒꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯔꯁꯤꯌꯥꯒꯤ ꯁꯦꯇꯤꯂꯥꯏꯠꯀꯤ ꯃꯇꯦꯡ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯄꯥꯋꯔ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯅꯨꯃꯤꯠ 12ꯅꯤꯃꯨꯛ ꯍꯦꯜꯂꯕ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯅꯣꯡꯊꯛꯀꯤ ꯂꯝꯕꯤ ꯐꯥꯎꯕꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯗ ꯊꯥꯎ ꯄꯨꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯊꯨꯒꯥꯏꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟꯒꯤ ꯖꯍꯥꯖ ꯀꯌꯥ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯏꯔꯥꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯍꯥꯟꯅ ꯂꯥꯟꯗꯥꯔꯛꯄ ꯆꯥꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯄꯤꯠ ꯍꯦꯛꯁꯦꯠꯅ ꯏꯔꯥꯟꯗ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 12ꯅꯤꯃꯨꯛ ꯁꯨꯔꯕ ꯂꯥꯟ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯔꯥꯟꯕꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯒꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜ ꯑꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯃꯐꯝ 8,000 ꯂꯣꯝꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯅ ꯃꯤꯑꯣꯏ 1,194 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 19,982 ꯔꯣꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯏꯔꯥꯟꯒꯤ ꯏꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯄꯤꯠ ꯍꯦꯛꯁꯦꯠꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯨꯞꯅ ꯊꯤꯖꯤꯟꯅꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯂꯥꯜꯂꯣꯏꯅ ꯏꯔꯥꯟꯒꯤ ꯂꯩꯃꯥꯏꯗ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯐꯥꯎꯕ ꯊꯥꯖꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯍꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗꯁꯨ ꯂꯩꯔꯤ꯫ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯂꯥꯟꯗꯥꯔꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯠ ꯍꯟꯗꯨꯅ ꯏꯔꯥꯟꯅꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯔꯥꯟꯒꯤ ꯃꯤꯁꯥꯏꯜ 100ꯒꯤ ꯃꯅꯨꯡꯗ 90ꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯏꯔꯥꯟꯗ ꯃꯤꯁꯥꯏꯜ ꯌꯥꯎꯅ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ, ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ USꯀꯤ ꯃꯤꯗꯜ ꯏꯁꯇ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡꯗ ꯑꯃꯗꯤ ꯏꯖꯔꯦꯜꯗ ꯃꯤꯁꯥꯏꯜ ꯀꯌꯥ ꯀꯥꯞꯁꯤꯟꯕꯒꯤ ꯊꯕꯛ ꯉꯁꯤ ꯐꯥꯎꯕ ꯁꯨꯔꯦꯞ ꯂꯦꯞꯇ꯭ꯔꯤ꯫ ꯂꯥꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯇꯦꯛꯇ ꯏꯔꯥꯟꯒꯤ ꯂꯥꯟꯒꯤ ꯖꯍꯥꯖ 110 ꯊꯨꯒꯥꯏꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ IRGCꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯨꯜꯂꯥ ꯈꯥꯃꯦꯅꯦ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯊꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯊꯥꯎ ꯄꯨꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯏꯔꯥꯟꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯊꯥꯎ ꯄꯨꯕ ꯖꯍꯥꯖ ꯑꯃꯗꯒꯤ ꯏꯔꯥꯟꯅ ꯇꯦꯛꯁ ꯑꯣꯏꯅ $10 ꯂꯥꯈ 10 ꯂꯧꯔꯤ ꯍꯥꯏꯅ ꯂꯣꯏꯁ ꯂꯤꯁ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯏꯔꯤꯕ ꯑꯣꯃꯥꯟ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯀꯣꯔꯤꯗꯣꯔ ꯑꯃ ꯁꯦꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫
कोरिडोर असिदा मालेंगि थाव पुबा जहाज कया चथोक चसिन तौबा मतमदा टैक्स ओइना थाव पुबा जहाज अमदगी डॉलर लाख कुलोम लौरी हाइरे असिगुम लाबा इरानगी थौंग असिना मरम ओइरगा ngasi phawbud lepak amatan ait apan pikhidaban masigi mathakta hojik chatharibu lal asigi khudong chab loduna iran na makhogi oiba maruk oiba lepak singi jahaz di lambi ita chathok tasin tawbagi ayaba pirakpana maram oiraga maleng lepak kaya da thawgi awaba mayuk narakibani haire asigumba iran na state of hormuz da tawningba mongda tawriba thabak ki thong sing asi makha tan chathaba ngamdana bagi damakta america na langi jahaz kaya thajinduna thogaina naba akan mongda hotnari haina report amana phungdokli adubu iran ki maike de gida hairi bo phamma sisu kana gomna hairi iran gi sumba state of hormuz da akai ba pirak lak labadi makhoi gi damakta iran da mangpham oigini haina su akan bo pham phungdok pa leigraban nakalam moramda pungni phuni pangi manung da state of hormuz hangdok kata bani haina united states of america gi president donald trump na iran da akan bo pham kaya phungdok kare social media platform na thakalak warol amada donald trump na hai karigumba pungni phuni pangi manung de yamna maru ori lambi se hangdok ta batarabadi united states na tongan tongan ma power plant sing da akan attack cha thaba horagan jarak sida iran gi irgc gi aerospace force sing liba major general sahid marjid musabin hai nongthak gi lambi pomba iran na khudum chandrun thamlibu maramna us amadi israel na nongthak ta gi attack cha thanam khotnakpada ariam talangani social media platform x thagala pubarol amada musabin hai iran gi anu thorang asina maram oiraga america gi thabak thoram punam ari matal lagani iran na kapsin kiba misal sing israel nongthak tangak thok pangam kidre loinana haujo yu chathai bulan phamasi anu mayon amad lak lagani haina su iran gi sing basna phungdokli gulf lebak king lei ba thaw amadi natural gas facility singda iran na aerial attack to bogi chang yamna kansilakli masina maram oiduna malem gi oibu sirmitlonda yamna chawna ahong blak katra haibagi mi paibo poknare iran yamna maru oiba gas field amada ijen air strike to rubadagi laman kombo oini iran yimlo na gulf lebak singi facility singda akan me attack to rokhiban iran gi attack asita maram oiraga yimlo na ba arab lebak sing yamna penadri masina maram oiduna so makhoi lan si yofsilak yabagi aching na kaya su leiriban arab lebak singi thaw amadi natural gas putok mafam singda iran attack to wasina maram oiraga handagi pressure mayuk na ba malem energy supply da amuke hen akai ba piri iran samudra gi akhubu lambi state of hormuz thingjin kibadagi energy supply asi pressure mayuk na lakhiban iran chathaliba attack makhal kaya sina maram oiraga hairiba united arab emirates saudi arabia mai tongan tongan liba kharana kanni janingdebu phungdukli arab league ki secretary general ahmad abul qaid nasu iran attack kaya si yam khudong thiningai oibo mongda lan kansilak pani hairi phana yaningdebu phungdura basu iran gi maiki degi attack makha chathari saudi arabia na phungdura khibagi matung inadi red sea gi yanabu city da leiriba makhoi oibo samrif refinery da iran attack torokhi prithvi gi apun ma thaw honbada saruk manga gi manungda amma heliba state of hormuz asi iran na blockade tawkibu maramna saudi arabia na hairiba red sea da leiba facility dagi thaw thatokpagi thabak hen kalakhibani hairi mafam masida amuk hanna iran gi target torok pasina maram oiraga ningthau panbali pak asida yam sawningba polle prithvi gi market natural gas marang kaina supply tawriba qatar na phongdor khebagi matung inati iran na misal kapsilak pana maram oiraga makhoi oiba ras lafan lng facility da yam chawn amang ta thokre hairi mamang di attack kaya torok padagi facility asida production hanan lepkhraban kuwait laiba oil refinery ani amadi abu dhabi da laiba gas operation dasu iran akan target tawki haina local authority na phongdokhi israel dasu mafam kaya da iran na web kaya thokna aerial attack tawbadagi miyam ama center kaya chensinaki attack adu da building sing da mang tak pathoki adu bu misi minagi oinadi thoidok paw leiti haina paw gi source amana hairi adu bu matang sidi amna thajaningai oibu paw mana america amandi israel da mi sibagi chang asi aduki mati yami adubu media da makoina disclose to handaba maramna hairiba paw ji khangdabani so hairi israel gi energy minister eli kohena phongdor khibagi matung inadi iran gi attack adu da awang israel da electricity grid da amanga ta kaya thokhi workers sing semjinbagi thabak tawduna area khar da mai amuk piba ngamkhre atai da su yohanna ba yamna kan hotnari haina mang phongdokhi hairi marak asida israel gi prime minister benjamin netanyahu na
ꯏꯔꯥꯟꯅ ꯃꯈꯥ ꯇꯥꯅ ꯌꯨꯔꯦꯅꯤꯌꯝ ꯏꯟꯔꯤꯆ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯁꯥꯟꯅꯅꯕꯒꯤ ꯃꯄꯥꯡꯒꯜ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯑꯔꯦꯝꯕꯗ ꯇꯥꯔꯦ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯚꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯌꯥꯔ ꯐꯣꯔꯁ ꯉꯝꯅꯕ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯆꯨꯔꯤ ꯇꯪꯈꯥꯏꯒꯤ ꯃꯌꯥꯏ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯐꯠꯇꯕ ꯏꯔꯥꯅꯤꯌꯟ ꯔꯦꯖꯤꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯟꯒꯤ ꯄ꯭ꯔꯖꯥꯅ ꯏꯍꯧ ꯍꯧꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯑꯁꯥ ꯇꯧꯏ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯨꯝꯕ ꯏꯍꯧ ꯍꯧꯔꯤ ꯍꯥꯏꯕꯗ ꯈꯔ ꯉꯟꯃꯜꯂꯤ ꯍꯥꯏꯅ ꯅꯦꯇꯥꯟꯌꯥꯍꯨꯅ ꯇꯦꯂꯤꯚꯤꯖꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯑꯀꯟꯕ ꯂꯥꯜ ꯑꯃꯗꯤ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕꯗ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯑꯦꯁꯅ ꯁꯤꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯁꯥꯟꯅꯕ ꯋꯥꯔꯤ ꯃꯤꯗꯜ ꯏꯁꯇ ꯊꯣꯛꯂꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯞꯄꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯈꯥ ꯊꯪꯕ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯂꯥꯂꯣꯡꯁꯤꯡ ꯆꯠꯊꯗꯨꯅ ꯃꯤꯂꯤꯇꯔꯤꯒꯤ ꯀꯥꯟꯅꯕ ꯍꯦꯟꯅ ꯂꯧꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ, ꯂꯣꯏꯅꯅ ꯃꯗꯨꯅ ꯀꯤꯞꯇ ꯑꯍꯦꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯅ ꯊꯥꯎꯒꯤ ꯃꯃꯜ ꯈꯥꯡꯒꯦꯟ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯂꯥꯛꯄ ꯔꯤꯚꯤꯅ꯭ꯌꯨꯁꯤꯡꯅ ꯃꯣꯁꯀꯣꯒꯤ ꯂꯥꯟꯗ ꯊꯥꯗꯅꯕ ꯁꯦꯜ ꯍꯦꯟꯅ ꯂꯥꯛꯍꯜꯂꯦ ꯑꯃꯗꯤ ꯒꯜꯐꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯔꯥꯟꯒꯤ ꯑꯦꯇꯦꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯑꯦꯁꯀꯤ ꯏꯌꯥꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯊꯨꯅ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯔꯁꯤꯌꯥꯅ ꯆꯠꯊꯔꯤꯕ ꯆꯍꯤ 5 ꯁꯨꯔꯕ ꯂꯥꯜ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯏꯔꯩ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯀꯌꯥ ꯄꯣꯛꯍꯜꯂꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯆꯪ ꯑꯣꯏꯔꯤꯕ ꯌꯨꯔꯣꯞ ꯂꯩꯕꯥꯛꯁꯤꯡꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯍꯧꯖꯤꯛꯃꯛꯁꯨ ꯊꯥꯖꯕ ꯄꯤꯔꯤ꯫ ꯂꯣꯏꯅꯅ ꯀꯤꯞꯀꯤ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯕꯁꯤꯡ ꯀꯣꯟꯅꯅ ꯑꯆꯧꯕ ꯌꯨꯔꯣ ꯕꯤꯂꯤꯌꯟ 60 ꯑꯣꯏꯒꯗꯕ ꯌꯨꯔꯣꯅꯤꯌꯝ ꯌꯨꯅꯤꯌꯟꯒꯤ ꯑꯣꯏꯕ ꯂꯣꯟ ꯑꯃ ꯄꯤꯕꯒꯤ ꯃꯇꯨꯡꯗ ꯆꯍꯤ 2 ꯌꯦꯠꯅꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯁꯤꯡꯅꯕꯁꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯑꯦꯚꯤꯌꯦꯁꯟ ꯇꯔꯕꯥꯏꯟ ꯐꯣꯏꯜ ATF ꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 1ꯗꯒꯤ ꯐꯪꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟꯒꯤ ꯃꯤꯅꯤꯁꯇꯔ ꯔꯥꯝ ꯃꯣꯍꯟ ꯅꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯍꯧꯕ ꯅꯨꯃꯤꯠꯇ ATF ꯒꯤ ꯃꯃꯜ ꯂꯦꯞꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯩꯊꯦꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 1ꯗꯒꯤ ꯐꯪꯕ ꯍꯧꯔꯒꯅꯤ꯫ ATF ꯍꯥꯏꯕꯁꯤ ꯅꯤꯡꯊꯤꯅ ꯔꯤꯐꯥꯏꯟ ꯇꯧꯔꯕ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯅꯤ, ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯎꯒꯤ ꯃꯃꯜ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯃꯜ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄ ꯊꯦꯡꯅꯔꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯨꯝꯕ ꯊꯥꯎ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯃꯐꯝꯁꯤꯡꯗ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯂꯥꯛꯂꯕ ꯃꯇꯝꯗ ATF ꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯊꯦꯡꯅꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯑꯇꯣꯡꯕꯁꯨ ꯍꯦꯟꯒꯠꯂꯛꯏ, ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯌꯔꯂꯥꯏꯟꯁ ꯑꯃꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯚꯤꯌꯦꯁꯟ ꯁꯦꯛꯇꯔ ꯈꯛꯇꯗ ꯅꯠꯇꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯃꯗꯤ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯃꯇꯥꯡꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯕꯒꯤ ꯐꯤꯚꯝ ꯎꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯟꯗꯅꯕ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯑꯦꯄ꯭ꯔꯤꯜ 1ꯗ ATF ꯒꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯕ ꯃꯔꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯒꯗꯧꯔꯤ꯫ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯃꯦꯁꯇꯤꯛ ꯑꯦꯌꯔꯂꯥꯏꯟ ꯈꯔꯗꯤ ꯇꯤꯀꯦꯠꯇ ꯊꯥꯎꯒꯤ ꯑꯍꯦꯟꯕ ꯃꯃꯜ ꯂꯧꯕ ꯇꯧꯔꯤ꯫ ꯏꯌꯥꯔ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯏꯌꯥꯔ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯗꯣꯃꯦꯁꯇꯤꯛ ꯐ꯭ꯂꯥꯏꯠꯁꯤꯡꯒꯤꯗꯃꯛꯇ ꯂꯨꯄꯥ 397 ꯑꯍꯦꯟꯕ ꯃꯃꯜ ꯂꯧꯕ ꯍꯧꯔꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯄꯥꯏꯒꯗꯕ ꯐ꯭ꯂꯥꯏꯠꯁꯤꯡꯒꯤ ꯑꯣꯏꯅ ꯂꯨꯄꯥ 950 ꯑꯗꯨꯒ ꯀꯥ ꯆꯦꯟꯅꯂꯛꯄ ꯃꯐꯝꯗꯅ ꯄꯥꯏꯒꯗꯕ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒꯤ ꯑꯣꯏꯅꯗꯤ 13,700 ꯂꯧꯈꯤ꯫ ꯏꯟꯗꯤꯒꯣꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯂꯨꯄꯥ 115 ꯍꯧꯔꯒ ꯂꯨꯄꯥ 2,600 ꯐꯥꯎꯕ ꯐꯨꯑꯦꯜ ꯁꯔꯆꯥꯔꯖ ꯑꯣꯏꯅ ꯂꯧꯔꯤ꯫ ꯑꯀꯥꯁꯥ ꯑꯦꯌꯔꯒꯤ ꯑꯣꯏꯅꯗꯤ ꯂꯨꯄꯥ 197 ꯂꯨꯄꯥ 1,100 ꯐꯥꯎꯕ ꯑꯍꯦꯟꯕ ꯃꯃꯜ ꯂꯧꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯂꯥꯟꯒꯤ ꯆꯩꯊꯦꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯤꯃꯤꯌꯝ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ 2 ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯗꯤꯖꯜꯒꯤ ꯃꯃꯜꯅꯕꯨ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 12ꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯂꯤ꯫ ꯃꯤꯗꯜ ꯏꯁꯇ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯣꯔꯃꯦꯜ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯒꯤ ꯑꯣꯏꯕ ꯃꯃꯜꯗꯤ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯖꯥꯇꯥ ꯁꯔꯃꯟꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯅꯣꯔꯃꯦꯜ ꯄꯦꯇ꯭ꯔꯣꯜ ꯑꯁꯤꯗ ꯗꯤꯖꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫